Khul Nangalongna Makoigi Office the Pangtokiba Nomagi Oiba Consultative Mifam Amagi Matungda Recommendation Ama Thadorakli. Hariba recommendation Nasida Ahan Bada population wise da Manipur Gilamasi Tribal na Chada Saruk Marifutara the Laiba Amasung Valley na Chada Tara Kaktamakoibana Manipur Legislative Assembly da Sid Humfu Ladiba Asigi Manungda Tribal da Gimihut Kuntra Manga Amasung Valley Gimihut Kun Manga Oifam Toi Hirakli. Ani Subada Article 371C Matung Inna Haujik Legislative Assembly the Ladiba Budget Asi Tintha Dana Component Ani Thokna Bifurcation Taugadabani Component Amana Valley Gi Amasung Component Amana Hills Gi Haina Hirakli. Ahum Subada Article 244A Gi Matung Inna 6 Schedule Su Demand Taurakli. Bharat Pumba National Song Bande Mataram Safong Kibagi Ningsing Thauram Pangto Payasaruk Ama Oina DC Office KPI Staff 112 Battalion CRPF Amasung D by 131 BSF Nasu Bande Mataram Isai Saktuna Ningsing Thauram Pangto Kre Thauram Asi Miyoi Chani Hena Sarukyaki Atopa Thauram Amada 112 Battalion CRPF Kangpopi Nasu National Song Bande Mataram Safong Kibagi Ningsing Thauram Pangthoki. Officers, subordinate officers amasung Jawan Singna National Song Saktuna Thauram Adubu Pangthoki. Ningsing Bayai National Song Asi Bankim Chandra Chatterjee na 1870 da compose tauki amasung India gi ningtam ihaugi matamda hena miyamna khangnaraki. Isay asina ningtam ihau hauriba Lanmi Singda Mama Leibaki Damakta Changsiliba Kongjangda Hena Inod Hapki. Independence Fanglaba Matung 1950 da Miyamna Amata Oina Yanaduna National Song Oina Sakangki. Assam da Lairiba Manipuri Lon Bungang Liba Maitei Amasung Maitei Pangal Singi Damakta Yamna Nungaiba Pau Amada Assam Government na Manipuri Lon Asibu Assam gi official language oina sakangkre. Manipuri Lon asi haujikti Assam state ta associate official language ama oina official purpose singda sizinaba yaragani. Manipuri Lon bu associate official language oina sizinaba yariba asi Assam state ki district Maridani. Hairiba district Mari adudi Kachar, Karimganj, Hailakandi amasung Hojaidani. Security Forces na RPF PLA gi active kadar ani Imphal district ki tongan ba mafam sing dagi faraba miyoi sing adudi Thobal district ki Hairok part 2 dagi masagi chahi kuntra mathoi suraba Laishram Kisan Singh ni mahak Porompat police station na konba Khurai Lamlong bazar dagi fakibani amasung Imphal district ki Andro Uchon Mayai Lekai dagi masagi chahi nifunipan suraba Selhaibam Joysana Maitai, alias Joymani, alias Melaini, Self-Style Major Joysana Asi, Porompat Police Station na konba Porompat dagi Fagat Kibani. Makoi ani dagi Fagat kraba potlam singadudi, magazine da live round ahum yauraba .38 pistol ama, 4-wheelers ani, mobile phone ani galoina na SIM card, wallet ani, sale oina lupa lising humfuga chahumni. Makoy ani si Imphalis ki mafam kayada leiba school, brick farm, hospital amasung pharmacy singdagi namduna sale khaibada chenaba miyoini. Security forces na pripaki active kadar ama faraba miyoy adudi Imphalis district ki manung channa Andro police station na konba Andro kharam laikai dagi masagi jahi kunnithoy surabi Fanjobom Thajamanbi Devi alias Chaibi alias Malimganbi ni Mangondagi mobile phone ahum amasung Aadhaar card ama fagat kre. Manipur police na huikap makha laikai dagi masagi chahi nipunipan suraba Konthaujam Rajen Singh kauba miyoi ama masagi mayum dagi fagat kre. Mangondagi contraband ganja KZ taruk fagat pangam kre.